ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯀꯥꯡꯂꯨꯞꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁ꯭ꯀꯨꯜ 36 CBSEꯗ ꯑꯦꯐꯤꯂꯦꯠ ꯇꯧꯔꯝꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯏꯖꯨꯀꯦꯁꯟ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟꯒ Maheswor Thounaojamga unaduna thokliba issue asigi matangda memorandum pisinuna taksinkhre. Union Minister asiga Maheswor Thounaojamga unaba matamda Union Minister na phongdorakibada state government na haibasing pangthokani. Maram chadana affiliate tawhaloi state government na order thorlakani haina phongdorakhre hairi. Loinana Maheswor Thounaojamna cookies singda fact history kaya semjinduna larik oina phangaliba amadi book fair da yonba yahaliba sing thingbiu haina taksinbaga loinana Delhi University da Anglo Cookie War lising masmapan taraga taret lising masmapan taraga mapan ge aranba history syllabus ta hapchinduna tamhaliba asi lokthu o hayuna mamang dasu Delhi University gi register da se thakiba leiri amade machin thiba cookie book writers mayam ama leiri masi legal gi oiba lokhatpam thokpa action chu lokhat pi haina su taksin ki hairi ngasi Honorable Union Minister of Education Sri Dharmendra Pradhan unajare तसेंगना महाक उनरीबगी मेन ओइबा मरमदी करिगिनो हाइबा मतमदा हुजिक कंफ्यूजन लेरिबा अखोइगी 36 schools अखोइगी CBSE दा चले without the NOC from the government of Manipur दगी अयाबा याउदना अखोइगी चले हाइबगी हुजिक कंफ्यूजन मयामदा क्रिएट तौरिबसिगी मतांगदसु मरु ओइना पुखचै मरमदी करिगिनो हाइबा मतमदा डॉक्टर लमथिनतांग हौकिप Namagi social media gi post amada akoigi December 14 2023 da claim togiba 20 educational institutions from Chorchampur and 16 from Kangpokpi Central Board of Secondary Education Central Appellation tawre haibagi mana post ama thagalakpai matang sida sigi reply oina press release ama akoigi government of Manipur na su thokre haidi Dr. Lamthingtang Haukip sina tang 13 da phongdo kiba magi social media post phongdo kiba educational institution Chorchampur gi kun amasung Kangpokpi gi tratuk se CBSE de affiliate tawre haibasigi information se sida NOC gi ba amta leite haina haibadi government of Manipur na thagi press release thokibam leire aduna ngasi Union Education Minister Dharmendra Pradhan unaba matamda aina sigi chamamna basi me amtang kon bio haiba matamda mahakna haibira pamatung ina sigi information se leire aduna state government of Manipur state government na haiba poto akoi injagani akoi sida mainly 100% sida consider tawjagani Anglo Cookie War 1917-1919 se akoi gi disputed history ni fabricated history ni haiba se loima khangabani asigi proof historical records loin leire bani haitare aduga Ministry of Home Affairs na su sigi Anglo Cookie War 1917-1919 se sunglai legiba natte haibagi pot am su lei banina se Delhi University da syllabus da yaubagi pot ama khanaba leire haibagi pot sida asi complain ama aina mamang da su Delhi University da thazagi registrar thazagi leire sigi akoi reply amta laktri aduna sigi pot se amtang follow up tawbiraga akoi gi Anglo Cookie War 1917-1919 Delhi University da syllabus yaunin tawribase si sungang yauhan biganu aduga si complaint thagi basu leire haiduna ai haizarame duma mahakna sigi se yam thuna put off tawraga sigi follow up tawraga kari pot leibano haibase akoi pau pizara age haibagi ama thambire aduga tasena akoi gi yam nungai tabamna akoi na ngasi haizaramadi kari no haiba matamda yam cheating oiba haibadi kangu pulap community pulap chendhaba su oidorabani tasena haragadi akoi na mi amakak panbasu yadre kari no haiba matamda adum cheating gi habit sajinabagi habit haibdi larik se pangi isanba history sungai leitaba poto history isallaga leiba maming oina harabadi cookie society ko like se different types of like haitare aduna handaki recently book fair Manipur da sinba book fair amada su like se sajinaba like me am su haitare yolambagi proof and proof me am leirabani haitare adu like me am su leizare adu like me am du cover me am su mo on the pizarame sigi maram sida haiba sida koina haizaram sida kaina haim tamda National Commission for Scheduled Tribe tabauda 29 chiefs of 260 Naga villages akoi kunmapan chief ki 260 Naga villages of Manipur gi koi fraud oiba koi gi sign saraga haitare forgery commitment by the cookies of Manipur koi gi rejoinder ama thaba matamda makoi da complaint letter thaba matamda chief kunmapan Naga villages ki chief kunmapan gi sign sajalaga makoi na thaba haibasi adum makoi da cheating gi quality ama yaure haibasi adum taksara bane duna sigi maramju panjarami letter da complaint letter da yauzai aduna National Commission for Scheduled Tribe ta thama tamda koi gi Naga villages ki leiba chief sing duna su sigi condemn taropagi record lairibani aduna sigi history me am sigi book Manipur koi gi all India da
ꯑꯩꯈꯣꯏꯒꯤ book publishers singsina aranba history myam se sumaina tambiraga aranba history myam se sumaina tambiraga sum chatki taragadi akoida asoiba myam lakani aduna indi akoigi lariba tungi yumbirian oigadaba the youths of India da aranba history se jaga jaga da aranba history chatki taragadi asoiba myam lakani haiba aduna sigumba larik myam se loi thingbiu aranba history iriba larik aranba history publish toriba larik myam se osi authority si su haibiraga the fake history disputed history myam se thingbiu haina su thamjarame aduna huzik men when concern laribadi kadi no hai matamda akoi lariba concern department na su khar hena section anba state department or central department or lariba akoi gi especially manipur bu nusiba northeast bu nusiba lariba mi singsina hena su department manung da lariba singsi su hena concern isagi thaudo hena taubiro maramdi sigumba aranba myam se hayeng sum chakhiba taragadi isa isu gi matamda yam soirak pa yai youth ki matamda yam soirak pa yai akoi gi tungi future gi yam soirak pa yai aduna isa gi department da lariba si pariba education department da pariba sing oibiro natraga ama sing oibiro state ki or central ki or laibi myam se hena akoi gi ima leibak sigi aranba history ma lana sum mapana chakhidori bani se singu thingaw mathau tai aduna aina ngasi dharmendra pradhan unajabani